Iche isalsing Hazrat Fatima radiyallahu anha gi chamlaba punsi gi wari asi targa nasihat lawshin biyu pod yamna unba amasung dolai foreign car na chingba tongba natraga gari yamna lakpa aduna izzat fangloi Allah gi thawjal fangnaba maram su oiroi izzat amasung thawjal fangnaba gi damaktadi Hazrat Fatima radiyallahu anha amasung mahakumbi wali nupi singi matau tamjaba darkar oi Hazrat Fatima radiyallahu anha Hazrat Rasul Khuda sallallahu alaihi wasallam ki machanupi atom bin Huzur sallallahu alaihi wasallam ki sahi nifuma thoi suba nabi oiba chahi ama far matung pokhi Fatima haiba ming ase Allah ki hukum dagi thwan khibani masigi arthadi mai dagi hinglabi haibani Hazrat Fatima radiyallahu anha Pigling ay noma Huzur sallallahu alaihi wasallam na Kaaba Sharif ki manakta namaz solami Huzur sallallahu alaihi wasallam na Sajda taring ay da Aqba bin Mu'ayt kauba be iman amana Ut ki mathipong marinna Huzur sallallahu alaihi wasallam ki mathakta nansilami Huzur sallallahu alaihi wasallam na hugat pangam daduna Layring ay da Hazrat Fatima radiyallahu anha na Chensilag laga Mapai bungogi manam ganda nan thariba polum madu chingthoklaga tahan khirame amasung zalim be iman adugi mathakta sap tawrame Hijri gi ani shuba chahida Badar gilan songna khraba matungda Hazrat Fatima radiyallahu anha ki nikah Hazrat Ali de sonbiki madugi samlapa wari de asini Hazrat Abu Bakr Siddiq radiyallahu anhu na ahan bada Hazrat Fatima bu thiza Mathang da Hazrat Umar Farooq radiyallahu anhu na thizaki adubu Siddiq Akbar amasung Farooq ke Azam gi laibakta tam khidabadagi Huzur sallallahu alaihi wasallam na Fatima pigli haina uzar tawbiki matam khargi matungda laibak fa Hazrat Ali radiyallahu anhu na masagi damakta Hazrat Fatima radiyallahu anha bu thizaba changki Huzur sallallahu alaihi wasallam na Hazrat Ali radiyallahu anhu ki darkhwast adubu qabul tawbiki matam asida Hazrat Fatima ki sahi tara manga ga tha manga natraga taruk makhai ta suri amasung Hazrat Ali radiyallahu anhu gina sahi kun ma thoi surame Huzur sallallahu alaihi wasallam na Hazrat Anas ta hukum tawbiki hey Anas chalo Abu Bakar Umar Usman Talha Zubair amasung Ansar gi jamar amabu koroko Hai kriba Hazrat Sahaba Singh asi laaglaba matungda Huzur sallallahu alaihi wasallam na masjid Nabi gi minbar mathakta khutba solaga nikah sonbiki Hazrat Fatima radiyallahu anha gi mahar lupa gi miskal samri lebnaki nikah gi majlis tayar ba mi singi damakta khurma akang bakhara yen thokpiki adugi matungda Huzur sallallahu alaihi wasallam na machai bema Hazrat Fatima radiyallahu anha Umme Ayman gi matiyang digi Hazrat Ali radiyallahu anhu gi yumda tilhan biki Hazrat Fatima radiyallahu anha gi damak Huzur sallallahu alaihi wasallam na unbi ki ba pot singa du asini ngawbongani mambang mari khudayama monama tingorama chakriyama punnama kangthonama mora ani amasung lupa gi pambom yai ani riwayat amadlagi Huzur sallallahu alaihi wasallam na machai be mana kainiya oibe numit asida litnaba haina furid amatubirami adubu nikah songadbanga hakta ngairaba matamda machai be mana mamanabi kharaga famduna layingaida sangni bi nupi ama laktuna karigumba khara Allah gi mingda pibiyu haijar pamaramdagi furid adu pithokhirame amasung amanba furid adu litlaga kainiya oibiki Hazrat Ali radiyallahu anhu na tal kharga khurma kharga thaurang tawraga dawati walima tawbiki nungsi zarabi se chalsing nungsi ba Hazrat Muhammad sallallahu alaihi wasallam gi machanupi Hazrat Fatima radiyallahu anha gi luhonggi saktam masi kaya fazakraba amasung kaya da samkraba
Iche isalsing Hazrat Fatima radhiyallahu anha gi chamlaba punsigi wari asi targa nasihat lawshin biyu pot yamna unba masung dolai foreign car na chingba tongba natraga gari yamna lakpa aduna izzat fangloi Allah gi thawjal fangnaba maram su oiroi izzat amasung thawjal fangnaba gi damaktadi Hazrat Fatima radhiyallahu anha amasung mahakumbi wali nupi singi matau tamjaba darkar oi Hazrat Fatima radhiyallahu anha yamna tab ingbi sabar amasung sukar ada tawzabi ibadat pungning changbi Allah bu kibadagi yamna kap chalawzabi nupi amani yum gi thabak khudimak masana tawjai kanada su thabak nekpa amasung thawthaba tawkhide Hazrat Ali radhiyallahu anhu hai Fatima masana sakri takpa maramdagi makhut pokthokhi ising sokpa maramdagi thabak thawri gi dakpham laiki maramdi matam maduda sawun gi khawda ising soklaga thabak te yanduna purami masana sumje sitpa maramdagi mafi motkhi nongma Huzur sallallahu alaihi wasallam na Hazrat Fatima radhiyallahu anha gi yum de lengbiraglaga haibirami Fatima Allah bu kiyo amasung ha ki faraz aada taw amasung yum gi thabak khudimak nasana tawjau amasung tumlamdaida subhanallah kuntrahum doira alhamdulillah kuntrahum doira amasung Allahu akbar kuntra marirak solu masina sebaroi minai degi hena fabani Hazrat Fatima radhiyallahu anha na khumki ayhak Allah na ai gilai bakte ibi ikhraba aduda amasung rasul na takbir be yathanga sida haraujai Uhud kilan famda Hazrat Fatima radhiyallahu anha su yawrami numid aduda Madina sahar da miyoi kharna Huzur sallallahu alaihi wasallam sairoi kre haina tonga sandoglami madu tabada Hazrat Fatima radhiyallahu anha lanbung da changsilami tanza adu maktada Huzur sallallahu alaihi wasallam surunga magi manungdagi thorglami Huzur sallallahu alaihi wasallam gi haksangi dak phamsing amasung madudagi atarakham leitana chen tharibi i singadu uraga Hazrat Fatima radhiyallahu anha na khazur managi fak ama mai tharga ut adu dak phamsingda saisinduna i khakhanna ba khonaki Huzur sallallahu alaihi wasallam na lamkhai satpa matamda Hazrat Fatima radhiyallahu anha gi manaktagi thoktuna chatli amasung halakpa matamda ahanbada mahaki manakta thunglami Hazrat Ali radhiyallahu anhu na Abu Jahl gi machana piyama atombi oina bathige khalam paw sitabada Hazrat Fatima radhiyallahu anha gi pungning da mai chaga ma fawraklami madugi damakta Hazrat Ali radhiyallahu anhu Huzur sallallahu alaihi wasallam da waqalubada Huzur sallallahu alaihi wasallam na haibirakhi Fatima aigi haksangi machet amani aduna karigumba mahangonda awaba pirabadi aingonda awaba tagani Huzur sallallahu alaihi wasallam gi yathanga si targa Hazrat Ali radhiyallahu anhu na mahaki waqaladu pungning digi lawthokhi amasung Hazrat Fatima radhiyallahu anha na hegi hingliba fawba atopa nupi amata thikide matang mada Huzur sallallahu alaihi wasallam na haibirami Fatima aigi haksangi saruk amani kanagumana mahakpu sawhallabadi ai hakpu sawhallabani Hazrat Aisha radhiyallahu anha na haibirami Fatima dagi hena satpa amasung wa angangbada Huzur sallallahu alaihi wasallam ga manaba mi amata yawkhiti mahagna hek lakpa matamda Huzur sallallahu alaihi wasallam na hawgallaga oksinbi marai bakta chuplaga harawa fongdogi masagi famfam manakta famhanbi Huzur sallallahu alaihi wasallam na Hazrat Fatima radhiyallahu anha gi mayumda satpa matamda so mahagna asumna Huzur sallallahu alaihi wasallam bo oksili amasung harawa nungaiba fongdogi Huzur sallallahu alaihi wasallam na dunya dagi khongsan bigidaba matam khara lairingaidu nong Hazrat Fatima radhiyallahu anha gi mana kongda Huzur sallallahu alaihi wasallam na tumin na haibikhi ai haki punsi gi aroi matam yamna naksilaklei madu tarag Hazrat Fatima radhiyallahu anha kaplami
ngayhak leiraga huzur sallallahu alaihi wasallam na Hazrat Fatima radhiyallahu anha gi manakongda amuk haibiki Fatima nahak waruganu aigi mari matasingi manungdagi nahakna ihan hana aigi nakta lakani amasung nahakna jannat ki nupi singi luchingbi oirugani harau paw ase hek tabada Hazrat Fatima radhiyallahu anha noglami matamaduda Hazrat Aisha radhiyallahu anha na chingba nupi singna hangki Fatima nahakna huzur sallallahu alaihi wasallam gi wa taraga kapliba amasung nogliba du karidagino Hazrat Fatima radhiyallahu anha na kanada so haidokide huzur sallallahu alaihi wasallam na lai khidraba matungda Hazrat Aisha radhiyallahu anha na amuk hanna hangba matamda aron buwa du fongdok pirammi nongma huzur sallallahu alaihi wasallam na lai mai thakta lai mari chinglaga mahaki marup singda hanglami masi karino khangbra marup singna khumkhi Allah amasung mahaki rasul tana khangi huzur sallallahu alaihi wasallam na takpikhi jannati nupi singi manungdagi khwaidagi hena thagwang bisingdei khuailit ki machanupi Khadija Muhammad ki machanupi Fatima Imran ki machanupi Maryam amasung Mazahim ki machanupi Asiyani huzur sallallahu alaihi wasallam na dunya dagi khongsan bikhiba matamda phangkhiba maichak adubu Hazrat Fatima radhiyallahu anha telba sereng mada phangdokhi madugi arth tiasini thunglare aigi nakta awaba mayam ama kin tharagle aigi thakta awaba gi chingjaw kaya thunglabadi karigumba asigumba awaba sing nungthil singda oikhigani ahing Hazrat Fatima radhiyallahu anha ki telba sereng taraga Arab ki chaura alim sing kaya kabita ibi sing nangak bachan nakhi amasung Hazrat Fatima radhiyallahu anha bu thaganaki Hazrat Rasul Khuda sallallahu alaihi wasallam na dunya dagi khongsan bikraba matung tha taruk hek subada jannat ki khatun Hazrat Fatima radhiyallahu anha na bahuki na duna leiringai da nongma mahaki seba tobiriba nupi macha madhai ai hak iruzage ising thorang to iruzaraba matungda ahanba fijol selaga nupim cha adu da hai aigi hipham semo hipham madu sangsinduna kibla rom da mai onduna hiplaba matungda yet ki khubang na khazai makha da thamlaga hairagi ai hak si batare masi hairam laga Allah gi maming sona tarama thoi suba hijri gi ramzan thagi humni panba leiba popo numit ki ahingda dunya dagi bidai lauki inna lillahi wa inna ilaihi rajiun Hazrat Fatima radhiyallahu anha wasiyat tawbirambagi matungina mahaki mapuroiba Hazrat Ali radhiyallahu anhu na mateng panglaga Hazrat Abu Bakar radhiyallahu anhu gi nupi Asma binti Amisna gusal tawki Hazrat Abbas radhiyallahu anhu natraga Hazrat Ali radhiyallahu anhu na namaz janaza gi imam oibiki Hazrat Fatima radhiyallahu anha sahi kontra natraga kontrang ma hinglammi haina itihasik singna matpinari adubu huzur sallallahu alaihi wasallam gi nifuma thoisu ba chahida pokhi haiba hadis asigi matung innadi Hazrat Fatima radhiyallahu anha na hinglamba matam asi chawrakna chahi kuni thoi tha nipan numit tara humdoi ni khaktani Hazrat Fatima radhiyallahu anha gi angang taruk yaw huwi nupa ahum nupi ahum makhoi gi maming desini Hazrat Hasan Hazrat Hussein Hazrat Muhsin mahakti angang oiringai de laikhidri nupi ahum gi maming asini Hazrat Ruqayya mahak angang oiringai de sikhirammi Hazrat Umme Kulsum Hazrat Zainab makhoi pummakbu Allah na sanbi sanu Allah masumahaki nungsib Rasul sallallahu alaihi wasallam gi apamad punsi se lenaba kan hona minasi